ꯅꯣꯛꯐꯗꯦꯒꯤꯅ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗ ꯑꯩꯈꯣꯏꯁꯤ ꯀꯦꯁꯦꯠ ꯌꯣꯟ ꯆꯠꯂꯦꯅ ꯍꯦꯔꯣ ꯀꯅꯥ ꯀꯨꯝꯒꯦ ꯍꯦꯔꯣꯏꯟ ꯀꯅꯥ ꯀꯨꯝꯒꯦ ꯁꯤ ꯅꯝꯕꯔ ꯋꯥꯟ ꯀꯣꯏꯁꯟꯅꯦꯕ ꯑꯈꯪꯕ ꯀꯅꯥꯝ ꯌꯥꯎꯗꯦ ꯋꯥꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯝ ꯌꯥꯎꯗꯦ ꯑꯗꯨꯅ ꯀꯅꯥꯝꯇ ꯊꯥꯖꯗꯦꯕ ꯑꯩꯅ ꯀꯦꯁꯦꯠ ꯄꯨꯊꯣꯔꯛꯏꯁꯦ ꯚꯤꯗꯤꯑꯣ ꯂꯥꯏꯕ꯭ꯔꯦꯔꯤꯅꯁꯨ ꯊꯥꯖꯗꯦ ꯄꯥꯔꯂꯔꯅꯁꯨ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯅꯝꯗꯅ ꯌꯣꯟꯁꯤꯟꯕꯩ ꯚꯥꯕꯇ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯐꯥꯒꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯤꯛꯂꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ 18th ꯁꯦꯟꯆꯨꯔꯤ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯒꯤ ꯐꯥꯒꯤ ꯂꯤꯂꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯁꯨꯝ ꯍꯧꯔꯛꯄꯁꯤꯅ ꯁꯨꯝ ꯂꯥꯛꯑꯒ ꯍꯩꯅꯤꯡ ꯃꯔꯨ ꯄꯥꯉꯝꯕ ꯐꯥꯒꯤ ꯆꯦꯡꯕ ꯐꯥꯒꯤ ꯀꯕꯨꯜ ꯂꯤꯂꯥ ꯐꯗꯤꯕꯤ ꯄꯂꯥ ꯇꯣꯉꯥ ꯃꯈꯨꯝ ꯍꯥꯡꯕ ꯑꯗꯩ ꯊꯣꯛ ꯂꯤꯂꯥ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯥꯛꯑꯒ ꯏꯄꯣꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯐꯥꯒꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯊꯝꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯅ ꯑꯊꯤꯡꯕ ꯈꯔ ꯂꯩꯔꯕꯀꯣ ꯑꯊꯤꯡꯕ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯐꯥꯎꯋꯦ ꯑꯉꯥꯡꯁꯨ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯀꯞꯄ ꯂꯥꯡꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛ ꯂꯥꯡꯕ ꯁꯨꯝꯕꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯂꯩ ꯑꯗꯨꯗ ꯑꯩꯁꯤ ꯅꯣꯛꯐꯗꯦ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯔꯤꯒꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯥꯡꯕ ꯃꯐꯝ ꯂꯩ ꯌꯥꯝ ꯂꯥꯡꯕ ꯅꯍꯥ ꯉꯥꯛꯇꯪꯒ ꯐꯝꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯑꯩꯅꯒ ꯂꯥꯡꯐꯗꯦ ꯀꯥꯏꯅ ꯊꯥꯔꯒ ꯍꯦꯛ ꯊꯦꯠꯂꯦ ꯂꯥꯡꯐꯗꯦ ꯀꯥꯏꯁꯦ ꯑꯗꯣ ꯂꯥꯡꯐꯗꯦ ꯊꯥꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯡꯕ ꯋꯥꯅꯤꯗ ꯍꯦꯟꯅ ꯁꯨꯝ ꯂꯥꯡꯕ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯃ ꯑꯩꯉꯣꯟꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯨꯔꯒ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯩꯅ ꯅꯣꯛꯐꯗꯦ ꯁꯤ ꯃꯃꯤꯡ ꯊꯣꯜꯂꯝꯗꯥꯏꯁꯤꯗꯩꯁꯦ ꯑꯗꯨꯗꯤ ꯑꯗꯨ ꯆꯠꯅꯅꯤ ꯐꯥꯒꯤꯒꯁꯨ ꯃꯔꯤ ꯂꯩꯅꯕꯅꯤ ꯑꯅꯧꯕ ꯂꯣꯟ ꯑꯃꯁꯨ ꯑꯣꯏꯕ ꯅꯣꯛꯄꯒ ꯃꯔꯤ ꯂꯩꯅꯕ ꯑꯗ ꯅꯣꯛꯐꯗꯦ ꯍꯥꯏꯅ ꯊꯣꯜꯒꯦꯅ ꯑꯗꯨꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯐꯥꯒꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯤꯛꯂꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ 18th ꯁꯦꯟꯆꯨꯔꯤ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯒꯤ ꯐꯥꯒꯤ ꯂꯤꯂꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯁꯨꯝ ꯍꯧꯔꯛꯄꯁꯤꯅ ꯁꯨꯝ ꯂꯥꯛꯑꯒ ꯍꯩꯅꯤꯡ ꯃꯔꯨ ꯄꯥꯉꯝꯕ ꯐꯥꯒꯤ ꯆꯦꯡꯕ ꯐꯥꯒꯤ ꯀꯕꯨꯜ ꯂꯤꯂꯥ ꯐꯗꯤꯕꯤ ꯄꯂꯥ ꯇꯣꯉꯥ ꯃꯈꯨꯝ ꯍꯥꯡꯕ ꯑꯗꯩ ꯊꯣꯛ ꯂꯤꯂꯥ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯥꯛꯑꯒ ꯏꯄꯣꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯐꯥꯒꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯝꯕꯤ ꯑꯃ ꯑꯩꯈꯣই ꯊꯝꯕꯤꯔꯝꯃꯤꯕ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯏꯄꯣꯝꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯕ ꯑꯗꯣ ꯑꯩꯁꯦ ꯂꯤꯂꯥꯃꯛꯇ ꯌꯦꯡꯉꯁꯨ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯐꯤꯂꯝꯃꯛꯇ ꯌꯦꯡꯉꯁꯨ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯝ ꯄꯥꯝꯖꯔꯛꯏ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯤꯗꯁꯨ ꯋꯥ ꯉꯥꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤꯒ ꯁꯨꯝ ꯃꯗꯨ ꯄꯔꯐꯣꯔꯃꯔ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯕꯀꯣ ꯑꯗꯨꯁꯨ ꯈꯖꯤꯛ ꯑꯩꯅ ꯉꯥꯡꯕꯗꯒ ꯁꯨꯝ ꯌꯨꯝꯗꯒ ꯁꯨꯝ ꯈꯔ ꯅꯣꯛꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯏꯁꯝ ꯁꯝꯅ ꯐꯥꯒꯤꯁꯦ ꯑꯩ ꯄꯥꯝꯖꯔꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯅꯠꯇ꯭ꯔꯣꯕ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦꯗ ꯁꯥꯔ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯤꯗꯣꯏꯁꯦ ꯁꯥꯔ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯕ ꯅꯠꯇꯦꯗ ꯁꯥꯔ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦꯗ ꯁꯥꯔ ꯑꯗꯨꯗꯤ ꯀꯅꯥꯏ ꯅꯨꯄꯤ ꯀꯅꯥꯏ ꯅꯨꯄꯤ ꯁꯥꯔ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯥꯝ ꯇꯤꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯌꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯤꯛꯂꯝꯁꯤꯁꯨ ꯀꯥꯏꯍꯟꯗꯕ ꯑꯗꯒꯤ ꯏꯄꯣꯝꯒ ꯁꯨꯝ ꯇꯧꯕ ꯂꯥꯛꯄꯁꯤꯗ ꯐꯥꯒꯤꯁꯤꯡꯁꯤ ꯂꯤꯁꯜꯂꯛꯄ ꯑꯍꯜ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯑꯣꯏꯗꯤ ꯐꯥꯒꯤꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯑꯅꯧꯕ ꯐꯥꯒꯤ ꯄꯨꯕ ꯃꯤꯁꯨ ꯌꯣꯛꯈꯠꯄꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤ ꯂꯤꯛꯂꯝꯁꯤꯁꯨ ꯀꯥꯏꯍꯟꯗꯕ ꯃꯤꯌꯥꯝꯗ ꯅꯣꯛꯅꯁꯨ ꯋꯥꯈꯜꯁꯦ ꯇꯥꯍꯟꯕ ꯌꯥꯕ ꯃꯤꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯗꯤ ꯃꯁꯤꯗꯩꯗ ꯑꯣꯏꯅ ꯑꯩꯁꯤ ꯆꯪꯁꯤꯟꯕ ꯀꯥꯏꯗꯦꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯌꯥꯎꯖꯔꯤꯕ ꯈꯣꯠꯆꯔꯤꯕ ꯈꯔꯁꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯣꯛꯐꯗꯦꯁꯤ ꯍꯧꯈꯤꯕꯅꯤ ꯅꯣꯛꯐꯗꯦ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯐꯤꯂꯝꯒꯤ ꯏꯍꯧꯕꯗꯤ ꯐꯖꯅ ꯂꯩꯀꯣ ꯑꯗ ꯃꯅꯤꯄꯨꯔꯗ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯌꯥꯝꯅ ꯑꯃꯨꯛꯇꯁꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯒꯤ ꯉꯥꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯆꯦꯠꯀꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯁꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯑꯩ ꯋꯥꯈꯜꯗꯨꯗꯁꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯃꯈꯛ ꯈꯟꯖꯕ ꯑꯃ ꯂꯩꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠꯁꯨꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯅ ꯍꯥꯏꯅꯕ ꯇꯣꯝꯕꯤ ꯆꯥꯎꯕ ꯕꯥꯕꯨ ꯑꯣꯖꯥ ꯑꯍꯨꯝꯁꯤ ꯌꯥꯝ ꯐꯖꯅ ꯏꯄꯣꯝꯒꯤ ꯌꯪ ꯂꯥꯎꯕ ꯃꯇꯝꯅꯤ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯔꯤ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯍꯩꯊꯕꯗ ꯑꯣꯖꯥꯁꯤꯡꯗꯨꯒ ꯅꯛꯅ ꯆꯠꯃꯤꯟꯅꯕ ꯀꯨꯟꯖꯔꯥꯖ ꯍꯣꯏ ꯑꯣꯖꯥ ꯅꯤꯇꯥꯏꯆꯥꯟ ꯍꯣꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯅ ꯑꯣꯖꯥ ꯇꯥꯃꯣ ꯙꯅꯕꯤꯔꯁꯦ
yang launa tawbo matamni aduga shining star matamduda naha oina hemanta sime kan phogalakpa yang lauba adagi mu lamjap saram film dagi adagi ate video film khara dagi tamo manglem sisam kana popular oi matamni aduga atopa kharasu lairi khurai gi manglem adagi joy adagi tokhaiba son nakana kwakli sabi smai tawna manipur gi nokphade tawrum daida leiba phagi puba mi singse sigai sine khoina matamdu asina taba atopa aina ming panbada watpa adum khara sudum yaurongani aduna engonda challenging ama leihede aina puthokotoi mawong si mayam dagi top top ama ohenge haiba taragadi mayam ga manada bakhara khak changi adui wakhalul da ai aha mai sidi situation khatana natraga wari khatana natraga direction si khatana mi sinon ba yabra na tesong baneba aduna comedian si hana phagi puba mi haita artist masi amtana yahondana changdang yenge na moi ambuk yaude se manipur gi phagi tawba nokphade volume 1 da manipur gi phagi tawba mi amabuk yaude inong na loina mak fresh inong no wa artist atane adum se artist khanbagi matang sida adum ka hena wagide haiba arthadi aise khogi 1993 se Doordarshan se mai telecast to hobjo masa ki production tawraga aduna Doordarshan kendra Imphal sina tholpa matam se ai khatna tana mipung khudimaki khogi TV daga thokning ba yongning bagi inot se soina leram ganeba ai chu TV daga thokpa khotpa acting ga tawpa se ko Doordarshan kendra sina PB bane haitai yam tawning production yam tawning ba aduna adugi wakhalol do daida Doordarshan kendra gi hanba akogi children program si September 1993 gi September thada Doordarshan gi hanba children program se puthokone maduda hoi producer ata director budi aina oidre maramdi mohoina tawjabanina aduga manage tawbudi everything angang sing to wari liba ai wari liba oina storyteller mo oina angang sing to gi yawe maduna ai hanba recorded program ne maduma aduga adugi matungda 1994 gi February sida hanba youth variety program ama sinbagi tanja phangdana phagi khakta de umpham oiba youth variety program ama sinjen haibirapadagi maduma arrange taroga ina sinba hogi hairiba post masi nokphadegi fourth father nokphadi makni hire su yar jaina nokphadegi mapampu se 1994 gi February da puthokeba youth variety program se sino oidene siga artist sing se kadawai di khongge hebdu nokphade da kumaitang yore iba haiduga mari leinerisina Doordarshan gi tumaitang na khara lakpasida ai su khara interest leidna atai te kadai da training to we kai da kari condensed course to we ai se thiba howe ado ai samak de aha ma da science student o mai oina horpani BSc loisalakpani aduna adum science ki horpani na atei da haidok khotok pase ka hena college timing de se kya kana ai phangak se yausi yaurte only in sai jai do Doordarshan kendra thola ba matung gista hanagi ngon da khara yaujara ga su torgena ga na sungchalaga torpasidi didi ke tholpasidi gi ne ba adana aina sum yauk da hamba da MBREC ki khogi manipur videography na hojiki yambasing Napoleon hoi Salam Biren hoi ko manipur gi masak nai ba kanone Salam Biren su director oidini ko moina organize ba ko workshop yaure adu mathang da manipur gi FTI da double degree haitai direction da su degree loba du editor oina su loba editing da su osa amazing mai bam amu sing nai se lai gi da do mana sung silaga media personality and condensed course sang khin gi September da 1993 September dumakta da aduda wasagi usiki cable gi karigri hogsi kharga da lakpa horobni ko 1993 is 92 92 saida khoi pusandana hojiki mayamna ISTV si tawdringe mamangda ICTV adi Sin TV ga leramidna aswaina cable gi kitang ihou lakpa horbo timing neba ada mayam si Manipur da loina mokse aina sai phaugi bdo adu mai phau mi me ama
ꯇꯤꯚꯤ ꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯅꯤꯡꯉꯣ ꯇꯤꯚꯤ ꯊꯣꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯄꯥꯎ ꯄꯥꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯗꯤ ꯑꯣꯖꯥ ꯑꯦꯝꯃꯦꯁꯤꯡꯗꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯄꯨꯟꯈ꯭ꯔꯦꯕ ꯃꯥꯏꯗꯗꯤ ꯑꯌꯨꯛꯀꯤ ꯕꯦꯁ ꯅꯨꯡꯊꯤꯟꯒꯤ ꯕꯦꯁ ꯇꯧꯗꯅꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯐꯥꯔꯁ ꯕꯦꯁ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤꯁꯨ ꯐꯪꯉꯛꯄꯅꯦ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯥꯔꯇꯤꯁꯁꯤꯡ ꯃꯌꯥꯝꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯁꯨꯝ ꯑꯃ ꯄꯨꯊꯣꯛꯇꯣꯔꯤ ꯁꯨꯝ ꯇꯧꯗꯣꯔꯤ ꯈꯣꯠꯇꯣꯔꯤ ꯑꯅ ꯍꯥꯏ ꯃꯣꯏ ꯃꯌꯥꯝꯗ ꯑꯗꯣ ꯀꯅꯥ ꯌꯥꯎꯕ ꯈꯣꯠꯄꯅ ꯇꯧꯔꯒ ꯇꯧꯕꯅꯤ ꯉꯁꯥꯏ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨꯃꯛ ꯑꯦꯝ ꯑꯦꯁꯤꯡꯒꯤꯗ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕ ꯑꯩꯈꯣꯏꯈꯩ ꯄꯨꯜꯂꯒ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯇꯧꯕꯅꯤ ꯃꯗꯨꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤ ꯀꯥꯏꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯤ ꯌꯨꯠ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯅ ꯇꯧꯁꯤꯁꯨ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤꯗꯣ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯒꯤꯗ ꯀꯩꯗ ꯑꯗꯨꯝ ꯇꯧꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯔꯦꯀꯣꯔꯗꯦꯠ ꯑꯣꯏꯅꯗꯤ ꯁꯤꯅꯏꯍꯥꯟ ꯍꯥꯟꯕꯕꯨ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤꯒꯤ ꯃꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯣꯛꯐꯗꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯗ ꯌꯥꯎꯕ ꯑꯥꯔꯇꯤꯁ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯃꯥꯅꯤ ꯑꯗꯨꯗ ꯅꯣꯛꯐꯗꯦꯗ ꯌꯥꯎꯏ ꯊꯋꯥꯏ ꯌꯥꯎꯕꯈꯩ ꯑꯗꯨꯒ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯀꯥꯄꯨꯔꯅ ꯑꯗꯨꯗ ꯌꯥꯎꯕ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯌꯨꯠ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯌꯨꯠ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯁꯤꯟꯕꯗ ꯏꯅꯥꯎ ꯑꯅꯤꯈꯛꯁꯨ ꯂꯩꯌꯦ ꯃꯣꯏꯁꯨ ꯌꯥꯝ ꯍꯩ ꯃꯣꯏꯁꯨ ꯌꯥꯎꯍꯟꯁꯤ ꯍꯥꯏꯕꯗꯒꯤ ꯖꯣꯁꯦꯞꯀ ꯔꯪꯒꯤꯂꯥꯜꯒꯁꯤ ꯀꯥꯄꯨꯅ ꯄꯣꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯎꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯥꯔꯖꯨ ꯂꯥꯏꯁ꯭ꯔꯝ ꯑꯅ ꯑꯃꯒ ꯌꯥꯎꯕꯅꯤ ꯌꯥꯝꯅ ꯅꯣꯛꯐꯗꯦ ꯋꯥꯟꯁꯤꯗꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯐꯖꯅ ꯄꯤꯕ ꯑꯥꯔꯖꯨ ꯂꯥꯏꯁ꯭ꯔꯝ ꯃꯍꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯌꯨꯠ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯍꯥꯟꯕ ꯇꯧꯕꯁꯤ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯥꯕꯨꯡ ꯄꯍꯥꯔꯤꯁꯤꯅ ꯔꯤꯅꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯨꯠ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯅꯤꯁꯨꯕ ꯑꯃꯁꯨ ꯅꯪ ꯁꯤꯜꯂꯣꯅ ꯑꯅꯤꯁꯨꯕ ꯑꯃꯁꯨ ꯑꯩ ꯁꯤꯟꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯅꯤꯁꯨꯕ ꯑꯃꯁꯨ ꯑꯗꯨꯝ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22ꯗ ꯔꯦꯀꯣꯔꯠ ꯇꯧꯋꯦ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 22ꯗ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕ ꯔꯦꯀꯣꯔꯠ ꯇꯧꯕꯁꯤꯗ ꯑꯩꯅ ꯅꯣꯛꯐꯗꯦꯗꯒꯤ ꯄꯨꯊꯣꯛꯇ꯭ꯔꯤ ꯃꯇꯝꯗꯨꯗ ꯀꯩꯅꯣꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯍꯩꯕ ꯈꯔ ꯑꯃꯒ ꯍꯥꯞꯄꯦ ꯑꯗꯨꯗꯩꯗ ꯄꯥꯕꯨꯡ ꯄꯍꯥꯔꯤꯅ ꯔꯤꯅꯤ ꯅꯪꯒꯤ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯝ ꯍꯩꯕ ꯇꯦꯂꯦꯟ ꯂꯩꯕ ꯃꯤ ꯑꯃꯁꯨ ꯂꯩ ꯑꯩꯒꯁꯨ ꯍꯥꯏꯐꯦꯠ ꯈꯪꯅꯕꯅꯤ ꯑꯗꯣ ꯃꯥꯁꯨ ꯌꯥꯔꯗꯤ ꯅꯪꯒꯤꯗꯨ ꯑꯃꯨꯛꯇꯪ ꯌꯥꯎꯍꯜꯂꯨ ꯑꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯠ ꯚꯦꯔꯥꯏꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯃꯤꯟꯅꯕꯅꯦ ꯑꯥꯔꯖꯨ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯁꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯌꯥꯎꯔ ꯃꯇꯨꯡꯗꯗꯤ ꯅꯣꯛꯐꯗꯦ ꯚꯣꯂꯨꯝ 1ꯁꯤꯅ ꯖꯨꯂꯥꯏꯗ ꯅꯝꯕꯅꯦ ꯖꯨꯟ ꯖꯨꯂꯥꯏꯗ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 25ꯁꯤꯗ ꯃꯁꯤꯗ MDU ꯏꯝꯐꯥꯜꯗ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯣꯝꯃꯛꯄ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯛ ꯇꯧꯕꯗꯤ ꯍꯧꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯈꯔꯗꯤ ꯊꯣꯛꯄ ꯍꯧꯔꯕ ꯑꯩꯈꯣꯏꯒꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯑꯗꯒꯤ ꯑꯣꯏꯅꯥꯝ ꯃꯪꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯙꯨꯕꯂꯥ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯤꯡꯁꯨ ꯀꯝꯄꯤꯌꯥꯔ ꯃꯣꯏꯗꯤ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯦ ꯀꯝꯄꯤꯌꯥꯔꯒꯤ ꯃꯑꯣꯡꯗ ꯃꯣꯏꯁꯤ ꯌꯥꯎꯔꯒ ꯅꯣꯛꯐꯗꯦꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯈꯟꯈꯤꯕꯅꯤ ꯐꯥꯒꯤ ꯃꯇꯦꯛ ꯉꯥꯛꯇꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯅꯝꯕꯒꯤ ꯋꯥꯔꯤ ꯑꯁꯥꯡꯕ ꯁꯥꯒꯠꯂꯨꯕꯒꯤ ꯑꯋꯥꯕꯗꯨꯗꯤ ꯑꯗꯣꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯐꯥꯒꯤ ꯃꯆꯥ ꯁꯦꯝꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ ꯈꯣꯝꯖꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗ ꯑꯃꯅ ꯑꯃ ꯄꯣꯔꯛ ꯃꯪꯒꯤꯅ ꯑꯃ ꯄꯣꯔꯛ ꯑꯗꯒꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯅ ꯑꯃ ꯄꯣꯔꯛ ꯑꯥꯔꯖꯨ ꯂꯥꯏꯁ꯭ꯔꯝꯅ ꯑꯃ ꯄꯣꯔꯛ ꯀꯣ ꯁꯤꯁꯨꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯗꯧꯔꯦ ꯍꯥꯏꯕꯗ ꯁꯤ ꯌꯥꯎꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤ ꯌꯥꯎꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯑꯗꯩ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯈꯔ ꯂꯩꯖꯕꯒ ꯑꯗꯨ ꯄꯨꯂꯞ ꯊꯝꯃꯒ ꯆꯥꯎꯔꯥꯛꯄ ꯑꯃ ꯏꯊꯣꯛꯑꯒ ꯖꯨꯟ ꯊꯥ ꯁ꯭ꯋꯥꯏꯁꯦ ꯑꯗꯒꯤ ꯖꯨꯟ ꯊꯥꯁꯤꯗꯒꯤꯅ ꯖꯨꯟꯅꯦ ꯖꯨꯂꯥꯏꯅꯦ ꯑꯥꯒꯁꯅꯦ ꯁꯨꯃꯥꯏꯅ ꯊꯥ ꯑꯍꯨꯝꯁꯤꯗ ꯅꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯣꯏꯈꯤꯕꯅꯤ ꯏꯔꯥꯏ ꯂꯥꯏꯈꯤꯗꯦ ꯑꯗꯨꯒ ꯐꯥꯒꯤꯒꯤꯕꯨꯗꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯂꯩꯇ꯭ꯔꯤ ꯑꯍꯥꯟꯕ ꯈꯨꯠꯊꯥꯕꯅꯤꯅ ꯐꯥꯒꯤꯗꯤ ꯐꯖꯔꯦ ꯈꯪꯉꯒꯁꯨ ꯃꯗꯨꯒꯤ ꯐꯖꯕ ꯗꯥꯏꯂꯣꯛ ꯅꯨꯡꯂꯣꯛ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯞꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯗꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤ ꯃꯁꯤꯗꯤꯅ ꯑꯩꯈꯣꯏꯒꯤ ꯀꯟꯐꯤꯗꯦꯟꯁꯇꯤ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯩꯖꯈꯤ ꯑꯗꯨꯒ ꯇꯧꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯅꯤꯅꯀꯣ ꯀꯦꯁꯦꯠ ꯌꯣꯟꯕ ꯈꯣꯠꯄ ꯇꯧꯕꯗꯗꯤ ꯗꯃꯥꯗ ꯋꯥꯈꯤ ꯑꯗꯨꯒꯨꯝꯕꯗꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯁꯤ ꯍꯦꯔꯣ ꯌꯥꯎꯕ ꯍꯦꯔꯣꯏꯟ ꯌꯥꯎꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯏꯁꯩ ꯁꯛꯇꯅ ꯈꯣꯠꯇꯅ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯇꯧꯕ ꯑꯁꯤꯅꯤ ꯐꯤꯂꯝ ꯑꯃꯅ ꯌꯦꯡꯅꯔꯤꯁꯦ
aduna adusu amta yaudaba makhalgi film ama tholakpadu mayamna hekta cassette si sarokwa kainomdang thamjage sisu yam interesting oinen khale hujigi generation sina thengna khidaba haitai sahi nifu kunthra nifu ga surba nifu yankai ga surba midi thenarangoni sukso hedna adu yam nauna hogalaiba naharon singdadi thengnaramo mase akogi huji akoi puthonariba digital film na haise sidi film puthoga hol da kapaga mayam yingnarisni sida mayam loi hang khangnare matamdu dadi video film hai digital haide maram di kaigno da camera su hogi huji digital oiba camera su nate adade editing su kano da computer da tawde aduna ma digital nate ba digital nataba mawong da nambani sumna camera khar phaba amana targa namba ado yon badi kumai yon ge da madu marketing kumai to ge da cassette oin sak thu e master ama sare master cassette to dagi VCR na BCP hai tai player am na play taroga VCR se ama ani ahung mathang ga samnaraga cassette se ama ani ahum mari manga ga hapaga sarakanda mother oiba potona play se tawraga sarakanda amukta da kese tarakun tawwa khotpa samnaba mari samnaraga record tawramme yamna pungani sange na pungani record tawdine ba yam nungning ba hojikti minute ama ani da thok copy tong neidna cassette pung ani sangba film se ma play tawta di pung ani tawdine ba pung ani tawkhibuduna ngasagi maga mari leina ba samnagi ba VCR tara oigera kun oigera ama oigera moisu dum play tawdine ba aduna pung ani ni khudungi kese tara kese samaga pung adi ahinga tumbu nate ba matamdu tongnari ba production style su ba adumba admai tongna phong ba bisi ka ta cassette amgi maman se film khar nunga di lupa lising aduga khitang nungai tragadi lupa changa chatuk satret ko adu lising am changa lising ani bo yon ba sumai tongna satnar me aduga mayam da yeng khutang sina kamai sina akoi cassette library akoi leirimi mai tokai ba leikai singda bazar da su mangare lamnong bazar da su mangare cassette library haigadra parlor library haitai cassette mayam sendi film ki karge mai to mayam da thamaga mi singsina laaga adu yawbro adu film du yawbro harga lupa kun natraga lupa inau no bana kun ga lawe adaga lupa tara se piramaga hoji pot se wire ga mayumda BCP taro yeng na bane si system jima adaga to atopadana akogi parlor hang ba kangbu aibdi kitang imphal mayon makta su dum tawida kitang mi khartin ba mafam do orgadi ada khara haida ba adagi khungangi lam singda hol macha akogi sangoi gumba mada VCR mana TV tawraga cassette se kap ka daini cassette se kapaga aduda laikai di karige mayam si bora sorry phak kumba karigumba saukri da kari da phammaga mayam yengba adu moisi lupa tara kumba tige ka ga yeng si system de huji ka yam na nongninga da ba asa adwainga tor pro ga hage do po long khung ni yam su nungsi ba ko go chanar matang tang amane ba adamai tawdra manipur gi video film gaise tokai ba mafam sing zeisa video parlor da cassette se film si yingnarami ko asi yingnaba sida aina sigi masa sem ga sum tamning tambani nokphode gi warib se kada wari no da nokphode gi na wari se mai ta da akoi se cassette yon chale na hero kana kungge heroine kana kungge si nabo akoi se ne ba hero kana kum heroine kumi yam sengna harga matamdu da akoi didi ke imphal de nirmala hoi ko adagi ozana renda ningombo hoi arga to pa ai maming di adum kaure khara lai kano hero ina kumba ko adi ta momang le mo ke su adum kumak pani adumai tawdna moi yawbra adu tawbra ada tawbra khara yawbra ka mi khara leidi hemante yawbra ka na hangba ko tolhan yawbra ka na hangba adu natra di ke se leide ada
ꯅꯣꯛꯐꯗꯦ ꯌꯣꯟ ꯆꯪꯉꯨꯗꯤ ꯅꯣꯛꯐꯗꯦ ꯀꯧꯏ ꯀꯅꯥ ꯀꯨꯝꯒꯦ ꯑꯈꯪꯕ ꯀꯅꯥꯝ ꯌꯥꯎꯗꯦ ꯋꯥꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯝ ꯌꯥꯎꯗꯦ ꯑꯗꯨꯅ ꯀꯅꯥꯝꯇ ꯊꯥꯖꯗꯦꯕ ꯑꯩꯅ ꯀꯦꯁꯦꯠ ꯄꯨꯊꯣꯔꯛꯏꯁꯦ ꯚꯤꯗꯤꯑꯣ ꯂꯥꯏꯕ꯭ꯔꯦꯔꯤꯅꯁꯨ ꯊꯥꯖꯗꯦ ꯄꯥꯔꯂꯔꯅꯁꯨ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯅꯝꯗꯅ ꯌꯣꯟꯁꯤꯟꯕꯩ ꯚꯥꯕꯇ ꯇꯧꯔꯦꯕ ꯅꯝꯗ ꯑꯗꯨꯅ ꯂꯨꯄꯥ 500 ꯂꯨꯄꯥ 400 ꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ 500 400 ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯅꯠꯇꯦ ꯄꯩꯁꯥ ꯄꯤꯔꯛꯀꯗꯣꯏꯗꯣ ꯑꯩꯅ ꯈꯣꯝꯕ ꯆꯠꯇꯣꯏꯅꯦꯕ ꯍꯞꯇꯥꯒꯤ ꯇꯧꯔꯒ ꯈꯣꯝ ꯆꯠꯇꯣꯏꯅꯦꯕ ꯂꯨꯄꯥ 100ꯒꯤ ꯊꯥꯎ ꯍꯥꯞꯄꯒ ꯂꯨꯄꯥ 50ꯒ ꯈꯣꯝꯃꯛꯄꯁꯨ ꯌꯥꯎꯋꯦꯕ ꯁꯤꯅꯤ ꯑꯋꯥꯕꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯑꯥꯔꯇꯤꯁꯁꯤꯡ ꯀꯩꯀꯩ ꯑꯇꯩ ꯑꯇꯩ ꯂꯩ ꯃꯌꯥꯝꯗꯨꯗꯤ ꯃꯇꯝꯗꯨꯗ ꯅꯣꯛꯐꯗꯦꯗꯣ ꯈꯔ ꯅꯝꯃꯝ ꯈꯣꯠꯂꯝ ꯇꯧꯔꯒ ꯃꯣꯏ ꯇꯧꯈꯤꯕ ꯁꯠ ꯂꯥꯎ ꯂꯣꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯊꯕꯛꯇꯤ ꯑꯩꯒꯤꯗꯤ ꯍꯦꯛ ꯂꯣꯏꯕꯁꯤꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯩ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗꯨ ꯇꯣꯡꯉꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯤꯗ ꯍꯦꯛ ꯆꯠꯈꯤꯕ ꯂꯝꯕꯤꯒꯁꯤ ꯌꯥꯊꯣꯛꯏꯅꯦ ꯂꯝꯕꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯨꯃꯟ ꯂꯝꯕꯤꯔꯣꯝ ꯆꯠꯈ꯭ꯔꯕ ꯂꯝꯐꯦꯟ ꯌꯧꯔꯕ ꯎꯔꯤꯄꯣꯛ ꯊꯥꯔꯕ ꯁꯪꯒꯣꯝꯕꯟ ꯇꯥꯔꯕ ꯀꯥꯏ ꯁꯤ ꯑꯩꯒꯤ ꯔꯨꯠ ꯑꯃ ꯀ꯭ꯋꯥꯀꯩꯊꯦꯜ ꯌꯧꯔꯕ ꯁꯤꯡꯖꯃꯩ ꯂꯥꯛꯑꯕ ꯀꯥꯏꯅ ꯔꯨꯠ ꯑꯃ ꯌꯦꯛꯊꯣꯛꯇꯅꯀꯣ ꯄꯥꯔꯂꯔꯁꯦ ꯀꯥꯏꯗ ꯂꯩꯒꯦꯁꯨ ꯑꯗꯨꯁꯨ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯅꯠꯇꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯂꯨꯄꯥ 100 ꯄꯤꯔꯛꯄ 50 ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯣꯝꯀꯠꯂꯒ ꯂꯨꯄꯥ 400 ꯇꯥꯗꯣꯏꯅꯦꯕ ꯑꯗꯣ ꯊꯥ 2-3 ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯄꯥꯔꯂꯔꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯞꯇ꯭ꯔꯦ ꯑꯃ ꯑꯅꯤꯈꯛ ꯀꯥꯞꯄ ꯅꯠꯇꯅ ꯑꯩꯅ ꯇꯧꯈꯤꯕ ꯄꯣꯠꯇꯨ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯊꯥꯖꯗꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯍꯟꯖꯟꯈꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯊꯥꯖꯕ ꯑꯃ ꯍꯦꯛ ꯍꯧꯕꯗꯒꯤ ꯐꯤꯂꯝꯁꯤ ꯅꯝꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯑꯃꯗꯤ ꯂꯩꯈꯤꯕ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯅꯤ ꯅꯣꯛꯐꯗꯦꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯅꯤ ꯃꯥꯅ ꯇꯣꯈꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯕꯅꯤꯅ ꯈꯔꯗꯤ ꯋꯥ ꯇꯥꯕꯅꯤ ꯑꯗꯨꯒ ꯁꯨꯝ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯗꯦ ꯌꯥꯗꯦ ꯂꯥꯏꯐꯁꯦ ꯆꯦꯂꯦꯟꯖ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯅꯠꯇ꯭ꯔꯒꯗꯤ ꯃꯤ ꯑꯔꯥꯏꯕ ꯃꯤꯅ ꯆꯠꯅꯕ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯠ ꯂꯩꯇꯥꯔꯗꯤ ꯑꯩꯒꯤ ꯂꯝꯕꯦꯜ ꯎꯔꯣꯏꯕ ꯑꯩꯅ ꯇꯣꯈꯥꯏꯕ ꯑꯃ ꯆꯠꯅꯕ ꯍꯣꯠꯅꯔꯨꯕꯅꯤꯅ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯍꯥꯏꯁꯤꯗꯤ ꯑꯩ ꯍꯧꯗ꯭ꯔꯤꯉꯩꯗꯤ ꯀꯟꯐꯤꯗꯦꯟꯁꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯄꯅꯤꯅ ꯍꯞꯇꯥ ꯑꯃ ꯃꯈꯥꯏꯒꯨꯝꯕ ꯆꯪꯉꯝꯒꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯛꯐꯗꯦꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯁꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯔꯤ ꯀꯔꯥ ꯍꯣꯇꯦꯜꯗ ꯀꯔꯤꯗ ꯖꯣꯁꯦꯞ ꯔꯪꯒꯦꯂꯥꯅ ꯃꯁꯛ ꯐꯖꯅ ꯈꯪꯉꯦ ꯂꯣꯏꯔꯦ ꯑꯥꯔꯖꯨ ꯈꯪꯉꯦ ꯑꯗꯨꯝ ꯅꯣꯛꯐꯗꯦ ꯚꯣꯂꯨꯝ 1ꯗꯨꯃꯛꯅ ꯃꯣꯏ 2-3ꯁꯤ ꯂꯣꯏꯅ ꯃꯁꯛ ꯈꯪꯈ꯭ꯔꯦꯕ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯄꯣꯄꯨꯂꯔ ꯌꯥꯝ ꯑꯣꯏꯕ ꯐꯤꯂꯝ ꯑꯃꯗꯤ ꯑꯣꯏꯈꯤ ꯍꯧꯗꯣꯛꯄꯗ ꯋꯥꯖꯔꯁꯨ ꯍꯥꯏꯕ ꯊꯝꯖꯒꯦ